Kuki militant singer state amadi center ga chathariba suspension of operations su withdraw taunaba honagani haina Chief Minister 𝗕𝗚𝗏𝗏 ngasi Manipur Legislative Assembly gi aroiba numit ki nungthil gi mifamda phongdokre su asi pulaf oina lauthokadra natraga machet oina lauthokadra haibadudi haiba ngamdri haina Chief Minister na phongdoki makna hai Manipur da tangdu leitaba puraknaba amadi mausagi fibam hanjil hannaba tongan ba level da wari sanaba haure handakta Guwahati da Kuki MLA singa wari sanakre Mairoi single level da CSO single level da wari sanabagi thabak paikhatli haina su Chief Minister na phongdoki wafam asi Congress Legislature Party ki leader 𝗕𝗚𝗏𝗏 discussion of public matter oina Manipur da hauzik leriba irang asigi matang da house da pukhalakpada paukhom oina phongdoki bani MLA 𝗕𝗏𝗏 na hai irang asi kuiman khre center na tauge haina khalabadi numit nini humni gi manungda loishinba yabani adubo hauzik forward loishinaba honadaba asina makoi masal Hana zasanu haina center na khalabra haina nuaitaba phongdoki loinana Congress lenga ki matamda kilometer tara khaba haukiba border fencing asi chai kaya changna khaga dori bano hauzik leriba chang asida sum chatharabadi yamna kuina changani haiki Chief Minister Birena Makhata na haiki Union Home Minister Amit Shah na hana na phongdokre madudi fencing asi chai manga gi project ni aduna matam asigi manungda loishinaba honarakani habigi thazaba phongdoki Manipuri border se almost 400 kilometers. Ado hane ki speed sida tom chatlaga di sahi kaya changani. Akhoi matam ba haurambani na khoi khange border road agency na fund jo government of India na Ministry of Home Affairs direct tharakpani implementing agency na border road organization ni hane ki speed sida tawraga di another how many years changani hai bisi aina suggestion ji government of India da khoi myam changna pressure pc agency si or even BRO do also atopa agency tawraga kilometer yankhai ma or kullamana agency ma da joint break up tawraga simultaneously kilometer samri gumbase sahi ahum marida loinana banatradi hanagi speed sida satpa targadi masi ahidi sahi taram kullamada loiba si yang waga do manba mamang ditu amanamuk lak thing tawraga taughibani sahi manga tara sangkhredo kilometer tara do adubu hojikti thingamba jaga du su loira khagramina adu mathana nan honorable Union Home Minister Amit Shah ji gi magi statement magi press briefing do tabi rangani ma haiba packet kadori se within 5 years hai honorable speaker and Minister 5 years ki manung ma loishinba tawgani haidana adu nai speed up adum torkane ne khali hoji kilometer ama hyper sensitive keno yawba khoi intelligence ki yawba du kilometer ama du thaba hogre adu another 20 kilometer ama su madu gi land demarcation kai hogre adu hoi hoji ki mayam gi thujanna potu de khoi adum convey tawge darkar leragana khoi repentive chana basu khoi adum sinjage adu second point hoji ki NRC ki cd hoji nahan hoi mayam yawda ba adu house ning hak pena de haina raso koi house gi resolution ni adum yawena adum logda kashu kaidi adu honorable speaker na nan habi basu one day the pura khana bagi bahuta sigi issue se don munti gi nan mit mari mangani singa da khana ida do question ju si adagi kano su koi gi short duration ju si any calling attention ju singa da ne do nai fajana khana ra brain khali ano ji pb reverse session du torga oi third party gi ngasai wari sabu ju ani ra khawra ai hajabu do central na home ministry na tawra kana koi honorable MLA sing salu ra songi isina ku gi sing ju tawra kana moi first meeting ama then second meeting keno da hogre Guwahati da third meeting da ekoi chairman Hilarious committee ki khudang na chala kanda mu unarure kan honajari amna mayam su support obiyo haina hajaraga thuna santi hanjalakna ba ekoi puna hona minisia